Tabiriba amadi miteng tabiriba singbu ahanbamaktada ikai khumnajabaga loinana taramna okshari. Ngasi amuk pumnamakkidamakta pujarakliba yamna nungairagadaba film asi Lucky Baskhar hariba film aduni. Lucky Baskhar hariba film asi 2024 gi October 31st da release tawkiba yamna nauriba film amani. Film asi crime amasung drama da yumfam oiri. Film asigi maruoiba role lawriba sing adudi Dulquer Salman amasung Meenakshi Chowdhury asini. Film asigi rating singdi IMDb da 10 gi manungda 8.4 fangli. Aduga Gadgets 360 na star manga gi manungda 3.7 star piri. Film asi yamna nauribata natana mayamna su yamna pamnariba film amani. Asigumlaba nungai film sing asibu yengbinaba channel asi subscribe tawbiduna share comment tawbiro. Aikoibu support tawbiyu haijari. Adudi mayam yamna koithuktana film gi warida amuk pungning chingshinjari. Film asi horakpada 1992 gi matamni. Mumbai gi mafam ama ulai. Sinasida Baskhar ko bumiyoi ama morning walk tawruraga mayum tamna lai. Matamasida CBI officer Lakshman amasung makhoi timna Baskhar gi mayumda red chatharami. Aduga Baskhar bu fadun poki. Officer Lakshman na Baskhar adu bank amada pudun lai. Bank asi Baskhar na thabak tawramba bank amani. Bank asi Magadha bank ni. Lakshman na Baskhar dhari. Nakhoi gi bank asida yamna chawba senphom gi chenabali. Aduna aikhoi madugi maramda thijinba lakpani. Tanja asida Baskhar gi nupi Sumatina Baskhar da call tawrtuna mayumda CBI laklaga yumda thibu humba tawri nahak kadai da leibano haina hanglaki. Baskhar na Sumati da haiki nahak kari sukangaro. Makhoi sing adu makhoi gi thabak mapung phana tawlo. Asum na haiduna phone adu thamki. Bank asida CBI officer sing aduna bank ki file sing adu loina chaithoktuno yengi. Matam asida Baskhar na magi haukrba wari adu lirei. Baskhar asi Magadha bank asida apikpa thabak ama purami. Matam asida Baskhar gi salary lupa lising taruk ni. Baskhar da migi paisa lupa lising kuntra taruk su tondunu lerami. Baskhar asi maki scooter da numit khudingi matam chana bank ta chatuna senior sing piba thabak sing adu chumna tawi. Baskhar na khanjai madudi thamoi sengna thabak se tawrabadi nongmadi soidana promotion phangani haina. Matam asida computer yamna sizinnaramdi. Maram asina statement sing amasung appliance sing manually oina sizinnarami. Aduga tha uhum natraga tha taruk lairaga data sing adu computer da hapchilami. Bank asigi garage ta Maruti 800 ama khamduna lei. Hairiba gari asi miyoi amana bank ki loan thiba ngamdabadagi phagalakhiba gari ni. Baskhar na numit khudingi gari adu yengduna mabuk ningda khanjai. Nongmadi aigisu asigumba gari asi laigani ko haina. Bank asida Baskhar gi luna tinaba mamanaba masulei. Makhoi ani classmate oiraki. Adubo Baskhar di lairik haibana bank asida employee oikibani. Aduga mamanaba samba asina bank asida clerk oina thabak tawrami. Baskhar na side income oina bank ta lakpa customer singi form sing adu mention biduna mateng su pangbirami. Nongma Baskhar gi manakta Anthony kauba miyoi ama laktuna lupa lak ani gi loan lawge harami. Maduda Baskhar na security gi oina bank ta kari thamgani haina hangbada Anthony na bank ta thamnanaba kari amata leiti haina khumlai. Maduda Baskhar na security oina naba kari amata thamdrabadi loan piba yaroi haina hai. Mathang sinda Baskhar gi laikai adugi miyoi kaya gi paisa Baskhar da ton bana Baskhar na missing adu udana ba honaduna yamna wana lei. Baskhar gi mapa adu matam mamada chartered accountant oirami. Adubo mamanaba singna paisa gi maramda thoka thoki tawrumbagi depression oiduna kana amataga wa samnadana chai thaktuna chawkri amada khabar yengduna ta ayamba matamda lei. Aduga Baskhar gi mamadi Baskhar na angang oiringai pikringai matamda taibang pal thadokre. Maram asina Baskhar na manaw singgi amadi yum adugi awat apa yengduna laki. Aikoina wari asidagi khangi. Madudi Sumatina mama mapagi ayaba yaudana Baskhar ga nungsinaduna luhonglakibani. Sumatigi mama mapana Baskhar gi salary pi haiduna yakhidabani. Sumati amasung Baskhar gi machanupa amasu leijarami. Sumati na pamjabadi Baskhar na bank tagi loan loruptuna achar gi business haudoki haiba sini. Adubo Baskhar na ahanbada magi toliba senpham sing asi hana amukta kokthokki si haina gyan tahalami.
Nongma Anthony amuk Baskhar gi manakta loan launanaba haiduna lai. Aduga Anthony na Baskhar da hari. Malaysia dagi India da jahas ama lakadori. Maduda aina TV puraknaba haikre. Amount tangkai amadi pikrabani. Lak ani makai ni. Aduga hauzik aingonda lak ani watrun leire. Karigumba aina awat pa amount na sipi kidrabadi TV sing adu phajindru thamkragani. Aina makoida awat pa senfam adu TV sing delivery tawbaga pigi haina aina krabani. Manamasina nahang na aingonda lak ani gi loan pibiyo. Ayak soidana senfam adugi interest haptuna singjaki. Aingonda paisa pini hairamba sing aduna hauzikti amata pibidre. Aduna ai upai amata leitraduna laksabani. Hauzik India da TV gi demand asi yamna wangi. Anthony gi wari asi taraga sambana Baskhar da hari. Nangi na senupado real estate ki thabak tawi haidaine. Mangonda gi senfam asi phanglabadi Anthony gi business asida profit adudagi aikhoi da sukhar karaklabadi kanagani. Baskhar na magi wa asi taraga khumlai. Pare adudi ai amukta wari sanakigi. Mathangi senda Patel kauwa miyoi amana Baskhar bu thattuna miyam mamangda purit segaiduna ikaiba pirami. Aduga Baskhar gi motor adu sulauduna hairei. Nang lokhiba senfam adu puraklaga nangi gari silaubulau. Asomna hairamlaga gari adu su pubiduna chatki. Baskhar upai leitana yamna ningba kaina adumak lehauki. Mathangi numita Baskhar auto tongnanaba paisa leitraduna makhongna oina office haibadi magi thabak tawfam bank aduda laki. Baskhar na bank yaurakpada yamna ngakpa thawdok amasu thoklami. Madudi Baskhar da phangadaba promotion adu atopa miyoi amada oina fangki. Bank asida thabak tawriba mipum khudingmaknasu promotion asi Baskhar na phangani haina khanarambani. Adubo Baskhar na phangdaba aduda nungairamde. Thawdok asida Baskhar na yamna nungaitana manager gi manakta chonglakuna hari. Sir, ai mafam asida ahing nungtil khaidana matam chana thabak sing tawkibani. Aduga best employment of the year su aina oiribani. Tha khudingi aigi target adusu mapung phana tawduna submit tawribani. Adubo sir su Bengali oi haiduna aina phangadaba promotion adu Bengali macha amada pikriba sidi yamna nungaijade. Wahai asitaraga manager adu yamna sauna lepkhalaktun hari. Aina misag adu Bengali ni haiduna promotion pibanate. Magi thabakta matik chai khanduna pibani. Nangdi customer gi application form menduna nangi phurikhaw thanna paisa taliba natra. Pawasi general manager na khanglabadi nangna tawriba thabak asidagi su nahana lathokkhragadabani. Natraga aina nangi complaint asi general manager da tawkhwaibro. Wahai asitaraga Baskhar na makhut lonaduna bank manager aduda hari. Sir, madudadi tawbigano. Ai lankre. Thawdok asi bank asigi thongmi sing adusu loina yengnarami. Ngayhak nairaga Baskhar hanagumna amuk masagi mathau tawduna bank asida lei. Numidang wairam ama Baskhar ga sambaga cafe amada cha thangminaduna leiringaida Anthony laktuna paisa adu piraknaba Baskhar da haijarami. Masiga iroinana Anthony na Baskhar da hari. Sir, ngasina roib numine. Ngasi senfam adu pihaudrabadi TV sing adu atopada loina pithukragani. Aigi pikiba senfam adusu loina mangkragani. Wahai ase taraga Baskhar na magi bag-tagi lak ani adu lauthoraktuna Anthony gi makhuda sinarami. Mataw asida sambadi yamna ngakladuna hanglai. Nangdi asuk yamba senfam si kadaidagi thorang torpano. Baskhar na senfam adu banki locker da thamlamdana magi bag-ta haptuna purakkibani. Maramdi namit asi Friday oibana Saturday ga Sunday ga bank suti laibana numit ini asida Anthony na TV sing adu yonduna paisa pirakpaga banki locker da amuk thamkhige haina khanduna lauthorakkibani. Wari asitaraga samba amasung Anthony yamna ngaklami. Baskhar na amuk hari asuk yamna wariba punsi asida awaba kayam khangkhigani. Bank tagi thabak talabasu ayare. Baskhar gi thamoi sokpa wai sing asitaraga Anthony na khumlei. Hauzik India da TV gi demand asi khwaidagi wanglibani. Adubo atopa country dagi purakpana tax yamna su wangi. Maram asina TV amagi mamal lising kunthamuk chingi. Adubo aikhoina trick ama tawrabadi tax sing asi yamdana thabak pumnamak pangthokpa yagani. India da spare parts sing import tawbada tax amata longdi. Maram asina aikhoina spare parts sing gi mingda TV import tawsi.
मसी याननबा पोर्ट के ऑफिसर सिंगदा पैसा खरा पिथोकसे असुमना तौरबदि लिसिंग कुंथ्रा की टीवी अदो लिसिंग तरानी थोइदा लौबा यारगनी टीवी लिसिंग तरानी थोइदा लौबा अदो अखोइना सरुक अमा हक्वतुना लिसिंग कुन मरीदा योलबसु मियामना होंगले हाइदुना मुनरगनी सेंदोंसु यामना फंगनी एंथोनी की यामना फजरब आइडिया असिदा मखो यामना हराउनरमी मथंगी नमिता भास्करना थेंगलब फाउबा यामना वाना एंथोनी अमसुंग संबाबो हलकप ngaiduna lerami ngaiहक लेरगा एंथोनी अमसुंग संबा भास्कर की मनाक्ता लाक्लमी अदुगा संबा नहरी अखोइदि पुंबो लोरे वाई असि ताबदा भास्कर यामना मिपाइरमी अदुगा एंथोनी ना अमुक नोक लगा हरी सर अखोइदि टीवी पुंबनमक लोइनि योनबो लोइख्रे सारगी लाकनी अदो सिदा लेरे अदो सारगी अहेनबा अथुंबो सरुकसु यावरबनी असुमना हाइदुना एंथोनीना भास्कर की मखुदा सेनफम सिंग अदु सिनरमी भास्कर यामना हराउजनमी मरमदी नुमित असिदा माना बैंक तगी लौथोकिबा सेनफम अदु फंगद्रबदी थबक तत्पद नतना हेना अवाबा तागदौरिबनी एंथोनीना भास्करदा थागतप फोंदोक्लमी मरमदी भास्करना महाकपु थाजदुना सेनफम अदु पिरखिबगिदमक्ता मथंगी नुमित असि मंडे ओइदुना भास्करना अयुक ngana बैंक त लाक्तुना लाकनी अदु लोकरदा हप्सिनकी असुमना थौदोक असिदगी भास्कर संबा अमसुंग एंथोनी मखोई अहुम पार्टनर ओइरमी भास्करना बैंक तगी लोन पैसा लौथोक्तुना एंथोनी द पीरगा एंथोनी न टीवी इंपोर्ट तौदुना अतोंबो पैसा सिंग अदु मखोई अहुम येनरमी मखोइना पोर्ट के ऑफिसर सिंग अदुगसु सखंगनदुना पार्टी सुपुन तौदुना पुलमी थौदोक सिंग असिदगी तपना तपना भास्कर की तोलंबो पैसा सिंग अदुसु पुमनमक सिंगदोखी भास्कर की अवोनब मतवसी उरगा सुमतिना अरानब थबक तौरबरा हाइना चिंगनरमी भास्करना सुमति की चिंगनब अदु कोकननब हाइदुना ममानब सिंग पुंदुना बिजनेस तौरी हाइना हाइरमी मथंगी सिंदा भास्करना मचानुपागी बर्थडे पार्टी अमा यामना चाउना सिली भास्कर की मतवसिदा मखोइगी मरी मता पुमनमक यामना nganglakpa फाउनरमी पार्टी असिदा संबा अमसुंग एंथोनी सुलाई एंथोनीना भास्कर अमसुंग संबाद हरी अमेरिका दा एगी इचानुपा अदु जॉब फंगले इचानुपाना अइबुसु अमेरिका दा लाक्तमा हाइरले अइना मफुम अदु चटख्रबदी अइगी बिजनेस असि पुमनमक लेपख्रगनी अइना ngasi फावबो तालकलिबा सेनफम सिंग अदु इचानुपा अदुगी महि तमनबगिनी हौजिक्ति मदुगी मथौ ताद्रे अइंगोंदा लुपा अमता सुलेमौद्रे अदुना अइना अमेरिका चत्रिङै सिदा अइखोइ अहुम यामना चौब दिल अमा तौसे मदुगी अतोंब पैसा सिंग अदु अइखोइ अहुम येनसे मदुगी पैसा अदुना अइसु अमेरिका दा तौब याबा बिजनेस अमा तौरोरगे एंथोनी ना अमुक मखा तान हरी मथंगी चेयोल सिदा दुबई दा यामना तांगबा गाड़ी अहुम लाकदौरी गाड़ी सिंग अदुगी चे चांग अमा तेउदी करिगुंबा अइखोइना गाड़ी सिंग अदु लौदुना डीलर दा योलबदी अइखोइगी पुंसी असि अवोनबा अमा ओइख्रगनी मसिगी डील असिगी ओइना अइखोइदा लाख 10 गी मथौ ताई अइखोइना खंगी मदुदी मतमसिदा लुपा लाख अमगी ममल अदु यामना यामी हाइबा भास्करना एंथोनी की प्लान सिंग असि लोइना तारगा लुपा लाख 10 हाइबा अदुदा ngaktuना खुमलई करी हाइबा लाख अमा अनि सुनतबा लाख 10 असिदी यामना याम सेनफमनी बैंक सोइदना चिंगनगनी कमाय तवगनी असुमना हाइदुना वाखल ngaya खलदुना भास्करना प्लान अदु तौरसी हाइना मखोइ अहुम यानरमी मथंगी सिंदा भास्करना उपाय अमा तौदुना बैंक तगी लाख 10 अदु लौथोरक्तुना एंथोनी दा पिरमी मखोइना पोर्ट अदुदा डेलिवरी लौननबा हाइदुना लाक्लमी अदुगा डेलिवरी अदु लौदुना डीलर अदुदा पीबा लाक्पददी डीलर अदु पुलिसना हाना फाकिदुना लेरमद्रे मरमसिदगी मखोइ अहुमदी तौफम खंगदना लेनरमी तंजासिदा भास्कर की वाखलदा आइडिया अमा लाई भास्करना गाड़ी अहुम अदु गवर्नमेंट की नंबर नपसिलमी अदुगा अनेक मियोय खरा पॉलिटिक्स के मी साहलमी अदुगा गाड़ी सिंग अदुदा तोंहलमी बार डांस तौबिन पी अमसु नेक्तुना फिल्म एक्ट्रेस साहलगा गाड़ी अदुदा तोंहंदुना चेक पोस्ट अदु लांथोखलमी पुलिस सिंगनसु मखोइबो वीआईपी नि खंदुना वाहंग पाहुंग यामना तौदन थादोखी असुमना मखोइना गाड़ी अहुम अदु गोवादा पुदुना यामलबु ममलदा गाड़ी सिंग अदु योंथोक्लमी मखोइना गोवादगी हलक्तुना मुंबईदा लाखी एंथोनी दी मुंबई योरपगा अमेरिका दा चटखी मथंगी नमिता भास्करना पैसा सिंग अदु बैंक त पुदुना लाक्पददी मफम अदुदा पुलिस सिंग अमसुंग आरबीआई ऑफिसर लाक्तुना लेरमी बैंक असिदा रीजनल मैनेजर अमसुंग रीजनल असिस्टेंट ना यामना चौरब सेनफम अमदा थोकी तौख्रे हाइदुना
yengsinba lakiba oirami thongdoksing adugi marakta Baskarna paisa sing adu matau karamna thamgani khanbada matha yamna sarami bank asida general manager su laktami mahakna sum lakpada Baskhar gi briefcase adu ubada chingnareduna karino haina hangbada Baskarna khumlai sir matam khara suti oibaduda aina igi khungangda chalubani mafam adudagi bank sida heta laktaba aduna briefcase asi yorpani asumna haina duna briefcase adu hangduna yengbadadi firol ngakta yoramki Baskarna tanja yengduna briefcase tagi paisa sing adu locker da mafam chana hana thamkibana briefcase adu da paisa sing adu yoramdabani mathangi sinda Baskarna sambada asigumluba thabak asu amuk hana tawraroi haina hairami sambadi clerk ki thabak adu thadoktuna smuggling gi thabak su tawduna lerami Baskhar da lupa lakh manga lemduna lerami Baskarna magi nupina pamjaba asar gi business adu tawhan birami amasung mahaki gari amasu lerami Baskhar gi manau nupa amasu lei manau nupa adu London gi university amada sit fangle haiduna London da lairik tamluna ba haiduna thaki nongma bank gi chairman adu bank ta laktami aduga Baskhar da hari aikhoi gi regional manager amasung regional assistant ani gi maramdagi aikhoi gi bank si yamna badnam sare aduna aina bank sida on bakra semdokani nahak bank sigi assistant general manager oin hablabani aduga nangi salary na lupa lising tara mapal oiragani masidagi henba pamlaba swaru wahi ase tabada Baskhar harau bagi mapal nairamdi Baskhar na chairman da Maruti 800 adu pibi na bahaijarami chairman aduna Baskhar da gari adu piraklami Baskhar na yamna harau na gari adu pudun mayum dalai matang asida ahan basin adu amuk ulai CBI officer Lakshman na Baskhar gi bank statement adu yengbada yamna ngaklami Baskhar gi account ta crore chama yaudun leramba aduda officer Lakshman hari nangna bank ki thabuk ma chama tawraga asuk jamba paisa si kadai dagino wahang asitaraga Baskhar ngayak wakhal khalai matang asidagi wari adu amuk makha tan ulai chairman aduna Baskhar bu general assistant manager habluba matung hari aikhoi gi bank asigi yamna maru oiba customer khar lai makhoi sing ase aikhoi bank ki yamna maru oi makhoi sing gi manungdagi Harsat Mehta kauba ama yauri mahaki account adu nangna ngasidagi personally handle tawgadabani assistant gi wa adu Baskhar su yarami bathangi numita Harsat Mehta gi maru oiba misak ama bank asida laki mamingna Suresh kawi Suresh na Baskhar da document khara pisindun hari masi Qatari bank ki biarni bank asida Chandan kauba employee ama yaurami Baskhar na Chandan da biar haribasi karino haina hangbada Chandan na khumlai nahakna bank tagi loan loba adumaina bank na su atopa bank tagi loan lobu yai adubo RBI gi matung ina bank amada direct loan pibe yadi bank anisigi marakta broker ama lahenba mathau dai aikhoi gi bank asiga Qatari bank ki marakta Harsat Mehta na broker oribani Harsat Mehta na aikhoi gi bank tagi paisa lauduna Qatari bank ta amuk piribani asumna broker oriba Harsat Mehta da su madugi commission aikhoi gi bank asina piribani masigi thawung asini biar harisi mathangi sinda Baskhar na Suresh ta hari sida lere biar gi document sing ado handakti chayol ani gi manungda paisa sing clear tawthokta ba yaroi Suresh na mukhumlai sir masigi matam khara changani asumna haiduna Suresh na Baskhar da paisa pijaduna themna na bahonarami maduda Baskhar na chayol ani dagi henba sugya yaroi hain haiki nongma Baskhar na Harsat Mehta gi statement adu check tawrami matam asida Harsat Mehta gi statement adu da crore kaya gi transaction record lerami masi masu statement adu dagi khangi madudi Harsat Mehta na bank asida gi BR lomkhraga Qatari bank tadi paisa sing adu piramdi masida natana Harsat Mehta na Qatari bank tagi su BR loduna sijanarami masi khanglakpada Baskhar na yamna ngaklami Harsat Mehta na bank ki paisa sing adu su matam khara leiraga singdoklami angakpa thodok asidagi Baskhar na Harsat Mehta gi maramda inquiry tawba horami Baskhar na investigation kaya tawrba matungda khanglai madudi Harsat Mehta na bank animaktagi BR loduna share market ta invest tawduna share ma hekta mamal pikna piduna leiraga mayamda share asi tungda mamal yamna wanglakani haiduna lahillami
मियाम अदुना शेयर अदुद इन्वेस्ट मयाम अमा तौबदगी मदुगी ममल यामना वांखलमी ममल यामना स्टॉक अदु हर्षद मेहता ने योंथोकलमी स्टॉक अदु हर्षद ने योंथोखिबगा ममलसु यामना हंथकी असुमना तौदुना हर्षद मेहता ना अतोंब सेनफम सिंग अदुना थमहौरगा बैंक की पैसा सिंग अदुसु सिंगदोकलमी भास्कर ना वारी पुमनमगा सिखंगलकपदा चेयरमैन दा हाइदोकी हाइना खलमी अदुबो मदुदा करिसु कानरोय खलक्तुना हाइदोकलमदे अदुगा सूरज का उनदुना दिल अमा तौरमी दिल अदुदी हर्षद मेहता ना एनी बैंक अमदगी बीआर लौबगा मदुगी प्रॉफिट तगी 1% मंगोंदा पियु हाइना हाइरमी अदुगा शेयर मार्केट लैब योनबगी पाउसु मंगोंदा पिरकनबा हाइरमी मरमदी हर्षदना स्टॉक अदु योनथोक्तुना ममल नेमथा हंद्रिङैदा मासु शेयर मार्केटा इन्वेस्ट तौदुना कानबा फंगहौनबा हाइदुना भास्कर की दिल अदु सूरजना उपाय अमत लैत्रदुना यारमी दिल की मतुंग इना हर्षदना बैंक तगी बीआर लौबदा 1% प्रॉफिट अदु भास्कर दा पिरकलमी भास्कर ना ब्लैक मनी सिंह असी व्हाइट ओंथोकननबा वाखल खनबदा एंथोनी की ममानबा अनवार कोबा अमग थेंगनरमी भास्कर ना वारी पुमनमक अनवार दा लीबदा अनवार ना हरी पैसा सिंह असी अखोइना लॉटरी तोबा मिसिंग दा पिरबदी लॉटरी फावगी पैसा अदु टैक्स खर का होरगा अरेंबा पैसा सिंह अदु नंगी बैंक अकाउंट दा डायरेक्ट चंगलकलगनी असुम तौदुना भास्कर ना अहानबदा लिसिंग 15 लॉटरी दगी फंगलमी टैक्स का क्रब मतुंगदा भास्कर ना लुपा लिसिंग 13 फंगलमी लिसिंग 13 अदु भास्कर ना अमु शेयर मार्केट ता इन्वेस्ट तौरमी असुमना लिसिंग 13 तगी लाख 60 यौरकी हर्षद मेहता ना शेयर मार्केट की अरोनब पुमनमक हाइरकपना भास्कर ना यामलब सेनफम अदु अमुक्तद फंगब ngamlambani सिनसिदगी अमुक लक्ष्मण ना वहंग हंगबद उलक्तुना भास्कर ना खुमलाई सर नोंगमा इंगोंदा लॉटरी फॉरकी मदुगी पैसा अदुना शेयर मार्केट अमुक इन्वेस्ट तौदुना तपना तपना काना रखिबनी लक्ष्मण अमुक हंगलाई नंगना नोंगमदा लुपा लाख 60 करमना खर्चा तौख्रिबनो भास्कर ना खुमलाई सर नोंगमा अैगी इचनुपी लुहोंगनबा हाइदुना अैगी नुपीगा इचनुपी अदुगु पुदुना शॉपिंग मॉल अमदा चटकी मतम अदुदा अैगी सकफम येंगलगा मखोइना करिसु खंदना करेमनरकी मदुदा अैना सौनिंगदुना हलकलगा गाड़ी अहनबा अमा लैखी अदुगा अमुक शॉपिंग मॉल अदुदा चतुना मखोइगी फिरोलसिंग अदु अैना लोइना लेरकी मरम अदुना नोंगमा अदुदा लुपा लाख 60 अदु खर्चा तौखिबनी मतंग असिदगी अमुक वारीगी सिन अदु उलै मेहता ना बीआर लौबगी प्रॉफिट 1% अदु पिरक्तुना भास्कर ना सेनफम अदु पुदुना अनवार की मनाक्ता लाक्तमी मतंग असिदा अनवार ना भास्कर दा फेक कंपनी अमा हांगदोकनबा आइडिया पिरक्लमी मरम असिदगी भास्कर ना सुमतिगी ममिंगदा फूड बिजनेस की कंपनी अमा हांगलमी मसिगा मरी लेनना सेमजनबे अकाउंट कया सु हांगदोकलमी मरमदी अतोप लमदगी पोट चै थादोक थाजन तौननबा अकाउंटनी हाइब याननबगीदमक्ता मतम असिदा भास्कर यू थकपगी हाइनबिसु हौरक्लमी असुमना नोंगमा नोंगमगी भास्कर दा अहोंगबा लाखी पैसा पाइबगी मुक्पा अदु हौरखी भास्कर की अवोनब मतौ असिदा सुमतिना यानिंगलमदे नोंगमा कतारी बैंक की मैनेजर अदु थबक अमगी भास्कर की मनाक्ता लाक्लमी मखोई अनिना वारी सानबदा बीआर की मरमदसु वारी सरकी मतंग असिदा भास्कर ना हरी हर्षद मेहता दगी बीआर की सेनफम करोड़ 40 पिरक्कदबा वाली मसिगी अतोपदा मखा ताबा बीआर लौनबसु हाइरकली सर वहाई असे ताबदा कतारी बैंक की मैनेजर अदु यामना ngaklammi अदुगा हरी करी हाइबा 90 करोड़ की बीआर हाइबा अदु ग्यानब सेनफम अदुगी बीआर दी अैना पास तौखिद्री यामलबदा करोड़ अमा नत्रगा अनिगी बीआर ngактani अैना पास तौखिबा अदुगा मसिद तौरिब सिग्नेचर असिसु अैगी नते हर्षद मेहता ना अैगी सासिनब सिग्नेचर तौरिबनी करिगुंबा आरबीआई ने इंक्वायरी तौरक्लबदी अयाक्ति सोइदना जेलदा लेरगनी असुमना हाइरमलगा मैनेजर अदु वाखल खनबा हेंजिंदुना मफम असिमक्तदा हार्ट अटैक तौरक्लमी अमसुंग मफम अदुदा अदुमक सीखी मथंगी सिंदा सूरजना भास्कर की मनाक्ता लाक्तुना अनौब बीआर की मरमदा हाइरमी भास्कर यामना साउतुना हानगी बीआर की करोड़ 90 अदु सिंगदोरखो अदुगा अनौब बीआर फंगनी हाइना हाइरमी मथंगी सिंदा अमुक संबा अदु स्मगलिंग की केसता पुलिस फादुना जेल थमलमी भास्कर पुलिस पैसा पीजदुना संबाबु थादोखलमी भास्कर की मसे नुपाना भास्कर की मनाक्ता लाक्तुना इमरजेंसी की हाइदुना पैसा खर पीबीनबा हाइरमी
Tanja asida Sumatiga mamaga yamna sathina khanaraki. Maramdi food business ki idea si mamagini. Aduga Sumati namasida mai paktuna paisa paikriba sisu mamagi maramdagini haina hairakpa aduda Sumati di mai hauna sauninglami. Aduga magi dukan adu thugairaki. Thokdok asida chahi kayadagi wa amata nganglaktraba Baskhar gi mapana thoklaktuna Baskhar gi khudang paiduna pusinkhraga hanglai. Nang singna komo. Nang na tawriba thabak askarino. Food business asigi bill asi yengbada asengba nate haiba khangi. Masi masu kawgono. Aise nangi napani. Aduga chartered accountant su oiramlibani. Wahi ase taraga Baskhar na wari sing adu pumnamak mapada tamnami. Wari pumnamak khanglaba matungda mapana Baskhar bu achumba lambi takpirami. Baskhar su mapagi wa tabadagi paisagi tungda ngauramba adu gyan taraktuna masenupagi amadi sambagi mating pangbirami. Aduga mana hana mingonda thamoi sogan kibasing adusu lale haina haijarami. Masigi matungda nongma general manager na Baskhar bu kauduna hanglei. Nahakna kari maramgino. Harsat Mehta gi biar approve tawdribado. Baskhar na khumlei. Sir, makoidagi 90 crore singdorkadaba deal lairi. Aduna aina karamna makha taba biar approve tawgadoribano sir. General manager aduna pumnamak oiduna su biar adu approve tawkinaba haibada Baskhar na kona mangonda awaba tagani khanduna bank adudagi resign tawraki. Asumna Baskhar na resign tawkiba hek nonganbaga CBI officer Lakshman magi team aduga loinaduna laklaga Baskhar bu investigation tawduna purakhibani. Warige sin loiduna Lakshman na Baskhar da hari. Nang na black money singasi white on thoktuna nangi account yawribasi mikup amada aina mangan kibangami. Aina income tax officer da haidoklabadi nang soidana jail da sulaigani. Aduna crore chama adu Harsat Mehta da yamna phajana pitoko. Wahi asidagi aikhoina khangi madudi Lakshman general manager amasung Harsat Mehta asi aronbada mari lainabu urami. Asumna Baskhar gi crore chama adu Harsat ta pikhrabadi Harsat ta toliba bank gi senpham singadu singdokhrani aduga Baskhar su jail da changlaroi haina Baskhar da hairami. Pomnamak asida general manager su yaurambana Baskhar na upai leitana magi account gi crore chama adu transfer tawthoklami. Aduga halakhi. Mathangi numita mayam adu angakpa thodok ama khanglakhi. Madudi Baskhar na numit tarani gi mamangda bank ta thamba paisa sing pumnamak lauthokuna pukhirami haiba. Baskhar na transfer tawba adu general manager su pakhatpa amaga loinana kupna yenghokkhidi. Maramasina Baskhar na salak sanakhibani. Mathangi sinda Baskhar na magi family ga punna flight tungduna America da chalami. Matang asida Baskhar na mapa da wari pumnamak likhiba aduda mapa na hairakpa adu ulai. Mapa na Baskhar da hai. Nangi account yawriba paisa sing adugi maramda CBI amasung RBI gi officer sing amadi income tax ki officer singna soidana thigalaglagani. Maduda chenfam amata leiroi. Aduna nangi paisa sing adu loina lokthoklo. Aduga America da yum ama loduna leirursi. Asumna hana plan tawduna Baskhar na yamlaba senfam adu puduna America da lakhi. Amasung general manager amadi Harsat Mehta aduga Lakshman gi maramda pau pumnamak tamthoktuna phahanki. Asumna makhoi ahumda maral pumnamak sijanduna Baskhar na America da yamna nungaina leikhi. Aduga matang sida film asigi aroiba saruk oiki. Mayamna film asubu pambirabadi like tawbiramo amasung video asubu adongi WhatsApp Instagram dasu share tawbiramo. Adongi tawbimal kaujaroi. Mathangi nungairiba film amada amuk thengnaminasi ngasigi oinadi matang asida tension jari.